ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯐꯝꯃꯒ ꯂꯥꯛꯑꯕꯅꯤꯅ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯅꯥꯔꯦ ꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯦ ꯑꯩꯈꯣꯏ ꯂꯩꯐꯝꯗꯨꯅꯦ ꯁꯤꯗ ꯀꯣꯝꯂꯥ ꯃꯌꯥꯝ ꯄꯥꯜꯂꯤꯁꯦ ꯀꯣꯝꯂꯥꯔ ꯆꯝꯄ꯭ꯔꯥꯔꯅ ꯌꯦꯠꯅꯕꯗ ꯌꯥꯗ꯭ꯔꯦ ꯀꯣꯝꯂꯥꯅꯦꯁꯦ ꯁꯥꯟꯅ ꯆꯠꯇꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯛꯑꯗꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯞꯁꯤꯗ ꯂꯩꯔꯦ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯕꯦꯛ ꯂꯩꯔꯦ ꯕꯥꯏ ꯃꯤ ꯂꯣꯏ ꯀꯨꯝꯅ ꯂꯩꯔꯝꯃꯦ ꯏꯊꯟꯇ ꯉꯥꯏꯔꯦ ꯇꯨꯝꯕꯩ ꯃꯥꯏꯒ ꯄꯣꯝ ꯌꯥꯎꯅ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯏꯊꯟꯇ ꯊꯦꯡꯉꯦꯅ ꯇꯧꯔꯒ ꯐ꯭ꯂꯣ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯥꯝ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯊꯦꯡꯉꯦꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯦꯡꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯅꯤꯡꯗ ꯃꯥꯅ ꯎꯔꯤꯁꯥꯗꯒꯤꯅꯦ ꯌꯥꯝꯅ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ ꯏꯃꯥꯟꯅꯕꯤꯅꯦ ꯃꯥꯏ ꯃꯃꯤꯡ ꯄꯤꯌꯥꯔꯤ ꯀꯧꯋꯦ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯐꯤꯖꯣꯜꯅꯤꯁꯦ ꯀꯣꯆ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯃꯪꯒꯦ ꯍꯦꯛꯍꯧꯕꯒꯤ ꯁꯤꯟꯅꯤꯁꯤꯅ नत्रदी चावल जारो है कुछ जारो अंत फंगा लेता मसले इतना कैसे अभी तो बात नहीं करना इधर तक लेना अंदर अंदर आते हुए किलो अंदर आते हुए जूम मत करो ले 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 आएगा ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤꯅꯦ ꯑꯗꯨꯝ ꯃꯇꯠ ꯃꯇꯠ ꯑꯗꯨꯝ ꯁꯝꯅꯔꯒ ꯍꯥꯞꯄꯦ ꯑꯩꯅ ꯅꯝꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯅꯝꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯒꯤ ꯈ꯭ꯋꯥꯏ ꯇꯣꯞꯇꯅꯦꯕ ꯁꯤ ꯁ꯭ꯋꯤꯃꯤꯡ ꯂꯩꯔꯤꯁꯦ ꯁ꯭ꯋꯤꯃꯤꯡꯒ ꯖꯤꯝꯒ ꯊꯪꯅꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯂꯥꯛꯇꯕꯒꯤ ꯉꯥꯏꯅꯔꯤꯅꯦ ꯌꯥꯝꯅ ꯃꯐꯝꯁꯦ ꯅꯨꯡꯁꯤꯠ ꯎꯔꯨꯔ ꯁꯤꯠꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯪꯆꯤꯠ ꯂꯥꯡꯉꯤ 이sim이 고잉 엄마 샤샤 왜냐면 이sim이 양kun이 सही है ना ये इतना बड़ा भी नहीं चाहिए